Akaswan Imphal, Wahengbam Washington Pau Pajari, Ahanbada, Maruiba Pau. Kendra amasung Rajya Sarkarna, United Naga Council Gangasi New Delhi, the Warishana Duna, Tongan Wapam Singi Matang de Kanekre. Ngasi, Navaratri Kumagi Nipani Senba, Durga Stamini, Manipur Durga Pujagi born Mitki Thoram Pangtok Neki. Pradhan Mantri na Hairi, Indo-Pacific Lamdamda, Santiam Sung Saukatpa Porakna Bahonabada, Ating Bapan Balaitaba, Punamaki Wayne Saukatpa Masumniti Niom Lahen Batangai Fade. Hiroshima Sung Nagasaki, Etom Bomdagi Hinhauraba Mioy Singi Kambu, Nihon Hidan Kyoda, Lisingani Kunmarigi, Nobel Peace Prize Pire Amasung, Pakistan ki Beluchistan province leba, Koilagi Kaniyama Damasakang Davasina attack Torpada, Yam Drabada Mioy Kunchire, Nipan Sokle. Kendra amasung Rajya Sarkarga United Naga Council UNC ga ngasi New Delhi da warishana duna tongan ro wafam singi matang da khanekre. Kendra gi Griha Mantraloy Manipur Sarkar amasung UNC na saruk yakhiba nakal ahum gi oiba warishana ba duda anoba jila taret sem khiba yauna atai wafam kaya gi matang da khaneki. Matang thagi tara mangada amuk hanna warishana ba haina su yanaki. Warishana Duda, Bharat Sarkar ki Maikaidagi, Home Affairs Mantraloy Advisor Northeast, A.K. Mishra, Rajya Sarkar ki Maikaidagi, Chief Secretary, Binit Joshi, Amasung Commissioner cum Secretary Home, and Ashok Kumar, Amasung UNC gi Mihut Singh Charukyaki. Ngasi Navratri Kumay Ginipani Sanba, Durga Stamini, Numidasida, Mahagauri, Lairembi Pujatawi, Nongsub Banglam, Sung Bihar Yauna Lebaki, Atay Mapam Kaya Dasu, Durga Puja Kumay Pangtok Nari. Manipur Dasungasi, Durga Pujagi, Bor Numiki Thoram Pangtok Naki. Hiang Tang Lairembida, Ngasi, Bor Lai Korumbagi, Thoram, Mausagi Satnebi, Amasung Lining Lai Sholga Loinena Pangtoki, Ayuk Angan Badagi Hona, Masing Yam Lava Miamna, Lai Korumna Bagidamak, Hiang Tang Lairembi Lai Sanga Laknaki. Bor Lai Korumbaga Mari Lainena Pangtokpa, Sandi Puja Yauna, Mapung Waiba Lai Githoram Singdi, Ayuk Angan Bada Pangtoki. Imphal gi Sri Sri Govindaji gi Laisang Desu, Miamna Ngasi, Lai Korumba Laknaki. Maitei Kathe Indigenous Development Association Asungasi, Myanmar gi Mandle de Laiba, Amarapura Township ta, Ima Pantoibi, Irat Thongi Thoram Pangtoki. Durga Puja Kumaiga Mari Lainana, Rashtrapati Draupadi Murmuna, Miam de Yapa Paujel Piri, Maki Paujel de Rashtrapati na Hai, Kumayasina, Apavana Patababu Joy Tawi Haibedu Utli, Kumayasina Lakpada Kui Masel, Amatoina Punsinduna, Saukat Palamdama Ohelasi Hainasu, Maki Paujel da Hairi. Book Culture Northeast Sinduna, Library cum Information Center, Kaksingi Complex ta, Ngasi, Lairiki Mela Mahudokre. Traveling Book Fair Hainaming Tonba, Mela Asi Sayola Matsupna Satagani, Mela Asida Tongan ba Lairik Sing, Manipuri Saitya, Awang Nung Pok Raja Singi Lairik Sing Amatung, Angangi Lairik Sing Utli. Post Office Savings Scheme Amadi Postal Life Insurance Policy Highway Hiramda, No Magiobe Awareness Piba Amasung, Account Hangdokpagi Camp Ama, Ngasi Imphal is Zilagi Kongpal Mayay Lekai Delaiba, UJD School the Pangtokre. Thoramadu, National Postal Sayol, Sel Tungilam de Sakti, Pibagi Thorango Mari Lainana, Manipur Post Office Samsung, Social Development Organization cum Youth Center, Kurai Kaidem Laikaina, Kusamna Dunasin Kibani. Northeastern Trainees Association, Neta, Kangla Sangom Sangi, Sahi Humbudra Surapagi Platinum Jubilee Thoram Asipang Tokre, Thoramadugi Saruk Ama Oina, Mahiroi Singi, Layak Pachangdam Nabama Supang Toki. Maliam Sinba Tungbadangasi International Day of Girls Child gi Palan Thoram Pangtok Nakre, Nupanupi, Tuong Manahanba, Manab Siksam Sung Kudong Chaba Piba Gitangai Fadabadu Kangan Nabigidamak, Palan Thoramasi Pangtok Pani, Kumsi Chahigi Timdi, Girls Vision for the Future Haibasini, Bar Sarkana Sunupi Masasing da Ahen Basakti Pinaba, Beti Basao, Beti Parao, Uran, Amasung, Sukanya, Samridhi Yosna Singba Thorang Kaya Paikatli, Manipur Sungasi, Namidasigi Palan Thoram Pangtok Naki, Sandel Jilada, District Administration Amadi, ICDS na Sinduna, Sandel Christian Village Liba Zone Memorial Blaze General Homda, Namidasigi Palan Thoram Pangtoki,
District Administration Kaksingna Sugnuam Sung Serauda Hangdokpa Relief Camp Singda BSF Kisama Kuntramathoi Suba Battalion Nangasi Tangai Fadanasamba Polam Singyan Tokre Ram Nabamigi Manguinana Sugnuam Sung Serau Gimiamda Prasatri and Toki Paugi Maratana Atenba Brek Ama NABH Phanglaba AOI Babina Specialty Hospital asida Medical Surgical Radiation Oncology Nuclear Medicine Laying Bagi Khudong Chaba Pizari State asida ahanba oina thyroid cancer gi iodine therapy haubaga loinana cancer khangdok naba PET CT scan leiraba hospital ni CMHTPM JOY card paiba amasung government employee singisu laying bada khudong chaba pizari doctor singna tumor board phamduna anaba singi laying da chawna mating pangli akupa marol gi damak AOI Babina Specialty Hospital Sajiva Jail Road Khabaisoi Imphal East Tanabiu Tabi Bapawasi Akasvani Imphal Dagini Pradhan Mantri Narendra Modi na hairi Indo-Pacific lamdamda Santi amasung chawkhat paporak na bahona bada ating bapan balaita ba punamaki oiba chawkhat pa amasung niti niyom lahian batangai fade Mangna hai China gi samudra gi kha thangba sarukta Santi tangdu laita ba phibam amasung mapung phaba surakcha lahian ba haibasi lamdam masong gi laibak singgi apambani Lau PDR gi Ventain da pangthokpa nongpok thangba Asia laibak singi taramapal suba awang bathaki mipamda Sri Modina malem gi tongan mamapam singda thokliba ungkhatna bagi phibam masida nungnang ba phongdok laduna hai saukhat pa haibasi tamna sangsin gadabani khudum chansin gadabanate mangna hai tongan mamapam singda haujik chathariba ungkhatna bagi phibam masina malem gi kha thangba sarukta leibe laibak singda hiram kaya da sokhalli mangna hai Eurasia amasung West Asia lamdamda Santi amadi tangdu laitaba phibam hanjilhanba mipum khudingmakna pami haujiki jugasi lan gi nate amasung samasya kayagi waroisin lan soknaduna porakpa ngamloi hainasu mahangna makha taki Pradhan Mantri na hai laibak amagi ningkha tamba apunbagi saktam amasung malemgi ain kayabu ikai khumnaba haibasisu yamnamak tangai fade Malengwi Santi amasung tangdu laitaba phibamda terrorism na chauna chaitheng piri hairaduna Pradhan Mantri na terrorism na thokhan basingna rapakaya asi mioiba jati na punna hona minaduna thengnana ba hona gadabani haina sufongdokhi World Mental Health Day gamari leitana Shiksha Mantraloina laibak matungbada online workshop pangthokre Mental Health and Cyber Security ki matang dangarang pangthokhiba workshop aduda All India Institute of Medical Sciences New Delhi gi Psychiatry Department ki Professor Dr. Rajesh Sagarna wakhalaina ki matangda miyamda wangangduna ningthina khanganki mahangna hai mental health ka mari laina balaina sing asigi sada yankairomdi narba matung sahi tara mari gi matung da khanghalei Workshop aduda wakhalaina na narba matamda karamna mayok nagari haibagi matangdasu akhang ahisina sandokna takhi Bihar ki Mukhyamantri Nitish Kumar na Raija aduda ising ichawna sokalaba imungsingda lupa koti sani kunmanga direct benefit transfer DBT ki khuthangda phangankre Patna da leba Mukhyamantri ki Secretary tapangthokpa mifam amada Sri Nitish Kumar na ising ichawna sokalaba imung lakh 3,000,000 senpham asi Kuchina Kibani Med Department Hairi Lakliba Numit Karani Asida Arunachal Pradesh, Gujarat, Tamil Nadu, Puducherry, Amasung Karaikalda, Akan Benong Churabayai, IMD Nahai, Kha Thangba Bangwap Sagargi, Mayai Thangba Sarukta, Hayang, Nong Nanong Linuksit Silabayai, Awang Nongpok Raja Singh, Nongchup, Amasung Kha Thangba Bharat ki Peninsula gi Lamdam Singh, Lakliba Numit, Nini Asida, Mayai Orapat Sangda, Nong Churabayai. Akasvani Imphal dagi pau tabiri. Japan gi Hiroshima amasung Nagasaki gi atom bomb dagi hinghauraba mioi kangbu Nihon Hidan Kyoda lisingani kunmari gi Nobel Peace Prize pire. Hikakusa hainasu khangnaba mioi kangbu asi nuclear khulai leitaba malem ama oihannaba soktaba leitana hotnariba amasung matungda amuk hana nuclear khulai siznadanaba miyamda paujel pibegidamak miyamna sakhangnaraba kangbu amani mioi kangbu aduda mana asi piragani haina Oslo da leiba Norwegian Nobel Institute na lauthokhibani mamang chahida Iran gi human right activist Narges Mohammadina
laibak adugi tuhet piraba nupi singidamak thabak paikhat pibabu sakhangba oina mana asi phangki Pakistan ki Balochistan province ki Duki area da leiba koila gi khani amada masakhangdaba kulai paiba miyoi singna ngasi ayuk attack tawrakpada yamdrabada miyoi kun chire nipan na sokle Duki gi district chairman Khaji Khayal Ula Nasir na hai attack tawram liba miyoi sing aduna hand grenade amadi rocket launcher sing sinaki attack adugi tungda police paramilitary frontier corps amadi mi kanba kangbuching maphamduda sangsin ki Tha sigi tara mga amasung tara tarukta Islamabad ta pangthokadoriba Shanghai Cooperation Organization gi awang bathaki mifam gi mangoina na thodok adu thokibani Sri Lanka da leibak adugi sadaran mikhal gi birepche pisin bagi matam ngasi numit jungbada loisin khre ithal leibak adugi mikhal November 13 da pangthokadabani Election Commission gi matungina rajniti dol amadi independent ki kangbu punna kunthra humdoina Mikhal asigidamak mirepche pisilakle Bharat lanmi ki sakti hengat atmada saung na mateng pangnaba ahanba overhauled T90 bisma tank sijanana ba sem sare lisingani kulhumdoidagi lanmi ki maruiba battle tank ama oirakliba T90 bisma asi masigidamak thoidok hendokpa speed fire power amasung protection gidamak khangnai Overhaul asigaloinana tank asi hen sakti leiba khulai ama oire Agasbani paumina hai overhaul process asida tank adu sidok sijin tawba amadi yadaba charuksing sindokpagi thowang yauri Arjikar Medical College and Hospital gi wathok kamari leinana chara henbagi khongjang changchiliba junior doctor Aniket Mahato kanna narakpadagi medical college adugi ICU da thamkhre Mahak Hojik Pibam Luna Lady Hairi, Marakashida, Dr. Singapun Kambuna, Mukhyamantri Mamata Banerjee da Thodok Adugi Matang da Khut Tingjinbina ba amasung Watok Adugi Waroshin Poraknaba, Aiba Chero Lama, Pishin Kre. Indian Coast Guard ki mangkiba pilot Adugi, Hakchang Ngarang Phungbangam Kre, Gujarat ki Port Bandar dagi Khanong Chuplomda kilometer Yankai Mangarom Chatlaga Leiba Mafam Amadagi, Hakchang Adu Phangkibani. Indian Coast Guard ki matungina mangkiba pilot Commandant Rakesh Kumar Ranabu Indian Navy amadi atai madi leinaba miyosingna leptana thibagi thabak chatharakhibani Motor tanker Hari Lila da yauba crew members singda analayenggi polam sing piba chatpada mamang thagi ani gi numidangda advanced light helicopter MK3 samudra tasin khibani helicopter aduda pilot ani amasung air crew diver ani tongkhibani Thodok adugi tungda Indian Coast Guard na pak sanati humbagi thabak chathaki maduda crew ama samudradagi kanbangamki Commandant Bipin Babu amasung Pradhan Navid Kiran Singh asiba hakchang singde September 3da samudradagi phangki aduga walhauriba miyoi adugi hakchang Coast Guard na thiduna chatharakpani ICC Women T20 World Cup Cricket Hojik Dubai gi International Cricket Stadium da Group A gi match amada Australia ga Pakistan ga sanari ngarang UAE de sanakhiba Group B gi match amada West Indies na Bangladesh pu wicket nipan da maithiba pikhi Maragasida Bharat ki nupi team gi lemhoriba Group match da Australia ga nomaijing numita thengnagani semi final da changnabagi damak Bharat na Australia bu thoiba tangai fade Mahadev betting app ki maruiba promoter ama oiriba Saurabh Chandrakar ngasi Dubai dagi authority na phare Mahadev betting app scam da chenaba maruiba misak amani hariba Chandrakar mamang chehida enforcement directorate na red corner notice pikhibagi matungina phabani pau kharana hai mahapu Bharat ta poraknabi thorang taure amasung mahak chayol amagi manungda Bharat ta poraklaba yai aroibada maruiba pau amukhana Kendra masung Rajya Sarkarna United Naga Council ga ngasi New Delhi da wari sanaduna tongan wafam singi matang da khanakre ngasi Navaratri kumai gi nipani chanba Durga Astamini Manipur dasu Durga Puja gi bor numit ki thoram pangthoknaki Pradhan Mantri na hairi Indo-Pacific lamdamda santi amasung chawkatpa porakna bokhonabada athingba apanba leitaba punamaki oina chawkatpa amasung niti niyom lahenba tangai fade Hiroshima amasung Nagasaki gi atom bomb dagi Hinghauraba miyoi singi kangbu Nihon Hidan Kiyoda lisingani kunmari gi Nobel Peace Prize pire amasung
पाकिस्तान की बेलोचिस्तान प्रोविंस लेब कोयला की खनी मसक खंगदबसिंगना अटैक तौरपदा यामद्रबदा मियोय 10 सिरे 9 सोक्ले पाउ लोइजरे।